Ngashi nungdan phongkiba kangleipaki mailagi paukse dagi maru oiba pau khara khangasjaraga miyamda khudo tamjige timinauda leiba Novodia School mai thadolamlei More supermarket Kuki nupi singa thonglon singkhrei Tengnopa district ke More subdivision ke manungsana More police station agi kilometer 10 rom chatlaga border pillar 76 amadi 75 ani ke marakta manga suba asam rifles ke manakta da leiriba timino matha da sab loiraba Sangadriba Novodia School Viding around Umidang Kuki narcoterrorist sjngna tumna mai thadolamlei Amaram the More gi supermarket su Kuki nupi singa thingzingkhre hairi Powersin hai Novodia School achi timino matha village lariba manga suba asam rifle CO big company post ka meter yankai mukta lapnaba mafamda yamna nakna leibane Sangadriba Novodia School Viding around Umidang punipan tarapa aduaida Kuki narcoterrorist ni haina chingnaba Numai paba miyo khara laklaga tumna mai tharambane yamna ngaklibadi Assam Rifles Post ke naton sumamaktada lairiba school asi mai thaba matamda mataw karamna AR ke kanguna khangawdabano haiba asine thajaba yaba paw amagi matung inade Kuki terrorist ni jingnaba singna mai thadna manghalamliba Novodia School building achida matam kharagi oina nogdra taruk suba border security force BSF battalion ke company ama hongjilaktuna laigani habige wafam phongdokpa laikhrei BSF lesingkragani haibadagi Kuki terrorist kanguni haina chingnaba miyo singasina school building asi mai thad manghalamba oirangani haina thajanari lodina mafam ajuda BSF thamjingkhibba tarabadi Kuki narco terrorist singa chathagadaba hingsa ge thabak singda athingba pirakani khanbadagi mai thadokiba oigani hairi school building asi mai chapagi paw morena leiba fire service ki kanguna fangbadagi mai kanaba mafam ajuda fire tender thojilakpada Lambida nung ajaw ajawa kaya paichun thamlambadagi mai kanaba honabada khodong chadaba kaya mayongnahan ke Lambida nung paichulamliba achisu fire brigade ki mari leinaba gari sing lakpa matamda sangbangam Kuki terrorist singna chathaba plan oigani haina thajanare amaramda ngache yu More border town manungda leiba More supermarket ngache Kuki nupi kaya marumna laktuna solon silamlei security ki kanguna athingba piba sungamkhidre haire Kuki nupi singa chatharamliba thawong sing achina maram ojana More border town achida leiriba tunga ba community ki miyoi singna Kuki nupi sing amu hana lakadra haibage akiba poknare karigidamakta More supermarket thonglom lonsilamliba no haibage maram khangbangam thajaba yaba paw amagi matung enade More supermarket asisu Kuki singa dominate tawsinduna thamlaga ate community amate kaithel asida lalo intiki mai leinaba thaba amate tawhandana ba pakhalapa thaba oigani hana thajanare Jiribamgi Rungraijang the hotel ama yauna yum ahum mai chakrai thasi ki taruk tegi michi mina thoktuna Jiribamda irang tholokpana maram oiraga Jiribam district achida leingakna santi hanjina ba thabakana paikhalingai maral sida ngarang numidang Jiribam Kalinagar ward number 1 Lungraijang da leiba Joramar Remamar amadi Rokpi mar gi asama sa gi hotel mai tharamlei hotel asi Langreng Zambar te mar kauba amana phambani haire nakal amaramda Chingdong laikai leiba kamini kauba laikhidraba Bisupriya amagi yumsu mai tharamle haire ningsingba yai tha asigi tang tarukta soro atingbi khanaudagi soibam sarat laikhidaba thawdo adudagi haungna Jiribamda yumai thaba numai kapa thawdok sing makha chacharakle Lungraijang village Karinaga ward number 1 da mai tharambagi matangda Lungraijang village Karinaga ward number 1 gi chairman mai tuining pan maina akhoi gi pawmi singda haikibada Ngarana meja electric source circuit gi ra mai chakpasi yamna nungaite Karinagar gi Lungraijang hariba khola si jati sune leiba mafam amani kanagumba lamhentu hemba singa torombo oirabasu achigumba thaba asu amuhana tawbiganu loina ngarangi thawdo achi condemn tawe hotel aisi mai chakpa matamda khunja singna kalhaubani natrabade khola si maina tumna chakpa oirambasu yai haike Ngashi amasung Hayeng Suganu da Kuki militant sing Landagani haina wari sanaba tabada miyam mipainare Kanglu ani ke marakta thokle walan asina sathina cho alaba mafam ama oiriba Kaksing district ke manungsana Suganu amade siraunga chingba mafam singda Ngashi amasung Hayeng Kuki militant sing anumai kapsin landanaba sem sadana leire hana Kuki militant sing wari sanaba tabadege Suganu amade siraugda leiriba micham miyam mipaiba poknare haire Pausi achida Suganu da leiba khunja kyana phongdoropagi matung inade Kuki lalharu ama oiriba United Kuki Liberation Front UKLFK Lusingba kumangi mayamba khusaiga radio seta wari sanaba do Kuki marol khangba Suganu da leiba mayor karana incept tawbadagi taba phangke wari sanaba adu da nomai maru likna sijinau Suganu da landanaba nomai maru walan bayaroi
Ngashi amasung Hayeng ashi Suganu amadi Sirauda Landanaba sem sadun layu haina wari sanaba adu taba phangtiare wafam sing ashi taba phangmadagi hauji Suganu amadi Sirauda laiba Perjamia bungak sembagi tabak toriba Manipur Rifles amadi IRB personnel singda su wafam asi khunja kharana pongdok lamba matamda karisu nungsa thigano Perjamiam gidamakta makoi section ngak senu leiri haba wafam phongdorakki hare Pausin hai ngasidagi numi humnigi mamandagi hauna Sugunuga lonariba Churchampu district ke manung sana lariba laron fai amade dongyan lomda Kuki militant sing tatok tasin tawa amade ayamba matamda makoina makke langduna leibagi khonjal tabu phangke lonina dongyan makai romda hauji Kuki militant mayam thomjinu laikre habage pausi taba phangle haire Kuki singa thong sabagi masa oigani chingnaba potlam sing pusilakpa BRTF ki gari ani miyam na mai thakre Ngashi ayu pung mapamakaram tawada kaksing kuno omathege Mara paivi sing na Kuki sing na thong sabagi masa oigane chingnaba polam sing puchilakpa phare Kuki sing na thong sabada sijinanabani haina purakpani haiba polam kaya yawba BRTF thaba gari ahum pharaba matungda gari ani mai thadna amata thoankre petrol major amadi wangu police na kalaure hare pharaba na Manipuri ahum adude Rajasthandagi Sohalla Chai Kuntranipa apopa Soturam Jokhar Rangjingi Sirango Malsidingdagi Saurau Sai Kuntrag Mapan Apopa Chomrau Amade Jarkhandagi Faru Ansi Sai Kuntrag Hamdo Apopa Nur Mahama Ansri Kawi Miyo Singasina Border Road Transport BRTF Thaina Thaba Tragari Ahum da Thong Sabagi Masak Sing Asi Puduna Lakibani Paba Miyo Ahum Adu Miyam na Waikong Police da Sinakreide Thaudo Aduga Mai Lena Maya Pabi Singna Pongdo Kibada Manipur lengang na Kuki singna serau maningda sajilakliba thong ase makhatana saba yaro hen athing batham libani masida matau karamna BRTF thaba gari sijinaduna thong sabada sangba machak sing pusilakliba habase achabo hang ama oire masida sunatana athing batham liba thong saba losinaba honarakpa ase angapa phawi lengang hiramachi ge matangna athuba matamda thijinaba khongthang lakhotpiu haike Amaramda nan Manipur ahum na BRTF haina thaba gari singda pusilak liba polam singado saji tampakta saba thong amagidamak niyam channel pusilak pane hana mafam aduda thomjilakkiba kaksing amasung Bisnupur district police ke makok thongba singna miyam da phongdokhari Desamna education SK director gi ka amade SSA gi office solon singkhrei Desam gi thomi ahum phajingkhrei lakadre pre primary oja launaba honariba asibo Yaningdaba Pongdoktuna Lamfelda Leiba Directorate of Education SK Office Amade Ifalgi Bapuparada Leiba Sarva Siksha Avian SSA gi Office Ngase Democratic Student Alliance of Manipur Desamna Solon Singkre Kongjang Aduda Saru Yakiba Desamgi Thomi Ahum Police na Fajingkre Lamfen Police na Fajingkraba Desamgi Member Sing Adude Desam Head Office ke Secretary Finance Oinam Surjakanta Anti-Drug Abuse Campaign ke Secretary Khagem Bam Pilot Amade Desam Imphal East District Council ge Assistant General Secretary Chorai Bam Romeo ni haire Ngashi yu pung taram thoi helakpada Desam gi masing yamlaba Thomui kiana baba parada laiba SSA gi office da thomjinna solon singke Madugi matung Thomui sing adu de lamphel zatuna Director of Education SK office amuk solon singke Mafam adu da solon chilamlaga tholakpada Desam gi Thomui ahum aduga Police ka mungnarakpadagi police na Desam gi Thomi ahum adu phajinduna Dapel police station nak pukhibane Thaudo adu da aso apan yaukidei adu mapu khongjang adu da saru yakiba khoisang naraba Thomi singna Education SK office ta ama ata khara thoanke Desam na sangsing khiba ngasi gi khongjang adu ga mai lenana Desam gi president Mayeng Bam Somorjuna Pawmi singna phongdok kibade lemjeningai oiba sinpham ama oiriba ojagi sinpham asi lawbada Lengang na train chungtok tawdaba oja lawnaba hotnariba se yamna laibak thibane National Education Policy NEP 2020 laktingai mamangdagi hauna oja lawba matamda niyam chumna lawnaba Desama taksinduna lakle train tawdaba oja lawba yarabade Lengang na ojagi training center sing thambirano pre-primary gi anawba oja lising ama samani full lawnaba hotnariba se khudakta lepkadabane natrabadi makhata na makhal makha kya gi khongjang Desam na mahiroi kyaga punna changsinghi kane oja ama oibage training tawdaba oja lising ama samani fulau na bo honariba thaung ase achobo sempam ama tanbagi lambi yatpane Desam na hiram ama ta compromise tawroi lojina athubu matam de hiram asigi matangda Manipur gi Chief Minister gi athubu meyeng changduna arama process ase
ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯍꯥꯏꯅꯁꯨ ꯁꯣꯃꯣꯔꯖꯤꯠꯅ ꯐꯣꯡꯗꯣꯛꯈꯤ꯫